Bisnupur district ki nganu kona kokina bom pakai han bada miyoi ani sokli khoisaung naraba miyam na mafam aduda duty tariba CRPF ki bunker thuai khri haukiba January ani da New Delhi da Union Home Minister Amit Shah na share lauduna Manipur gi hauzik oiriba law and order gi phibam gi matang da high level security review meeting pangthokiba ikan kanadana ngasi ayuk Bisnupur district ki Fogauk Sau Ikai police station konba Saiton Gram Panchayat ki manungsanba nganu kon ward number 8 ta Kuki lal hauba singna bom pakai handuna nupi ama yauna miyoi ani asu open nangkhri thaudo aduga mari lainana khoisaw naraba miyam na mafam adubu ngak sienana ba lairiba CRPF ki bunker thuai thaudo thokhamda kombi kendra gi MLA Prem Chandra laktuna hakthengni yengsingkhri thaudo asigi matangna press na phangba paw gi source aman hairibana ngasi ayu angan ba pung manga ga minini phuram amasung pung manga ga minit yankhai ga mangaram chatpa matamda thangna bom ani pokaikhi aduga ayuk pung nipan ga makhai tabada bom amaga amuk pokaikhi ahum subu oina pokaikhi ba bom adugi masi na pan badagi nupi yauna miyoi ani adu asu opan nangkhibani hairiba mafam asi CRPF na ngak sienduna lairibani bom pokaikhi ba yum asi Salam mani say humdra kauba miyoi magini adubu hairiba miyoi sidi kangluki irang na maram oiraga mayum thadokuna lanjena khraba matung hauzik kaibul lamjau relief camp da laikhibadagi yum asida miyoi amata laiti ayuk pung nipan makhairam tabada ahum suboina bom bokhaikhiba mafam asi mi lainadraba salam mani gi yum asidigi meter yankhairom lapna lai hairiba bom asi pokhaibegi thaudokta Saiton Makale Kaidigi Soibam Sanatombi say Yankagini to Apopole Kidrabes, Angobi Amasum, Saiton Hayai Kon Manning Lake Kaidigi, Nong Tombam, Indu Plastic Kuntragatret, Mapureba, Lake Kidraba, Bisorjit Koba, Ama Bomas and a Panduna Soki, Solabam you Animak Bisnupur District Hospital Pukatuna Lekanaki, Amaromda, Kuki sing the bomb Pokayanduna Ama Ata Toglaba Yum Singadumiam Sanction to the Yang Nabahonaki. Maduda mapamadu deploy to river CRPF ki kangbuna ating ba pina bokhanaki aduba miyam na ating badu nam khairaga bom bokhairiba salam manigi yum na sangduna yengbada yum gi mafam kaya bom masi na pan badigi ama ata tholongki bom adu phumlaga pokhayan khibegi kom masa ani masu taw khairaga leirama thenaki loinana bom pokhaiba duda miyo ani asu open nangkhiba duda khoisaung naraba miyam na mafam madu leiriba CRPF ki bunker sing adu thuaiki Thaudo Thopam the Bisnupur district ki SP yauna police ki makok thongbo officer sing district administration Bisnupur gi ADM tourism opendro amadi kombi kendra gi MLA Sansam Prem Chandra laktunu yengslaki hauzu mafam adura bom lairamba yai habigi singnaba laibedi gi thibu humbegi thabak yamna kan sathari forensic science ki team se mafam adura laktuna thijan mawkhre Thaudo Thopam da lakhiba kombi kendra gi MLA Prem Chandra na hakibada hauzu mafam adura security force na pak se na thibu humbegi thabak sathabawkhre mara laiba miyoi singa du soidana phagani habigi thajbalai nganu kongi khunja singa tanaraga makhata na asigumba thaudo sing thoktanaba checkpoint sing hongdok hungjin tawba amasum makhoina pam jaga da checkpoint thamnabigi thabak paikhatlaga ne hana phongdokhi Saiton Gram Panchayat ki Pradhan M ibom sana haikibada ngasigi thaudo asi kanana thukan mano thaudo asi da senaba sing athubada governor amasum district administration na thidok biwaiki Saiton khunja sing na phongdorakhibada bom pokhairiba salam manigi yumasi Bengali gi yum sing na pusilaga laibani asigumba mapam amada bom pokhaikibasi yamna singningai oi haiki Saiton bomb blast ki mayokta pung kunga mari ki total shutdown lauthokhrei ngasayok Bisnupur district ki Saiton GP gi manungsanba nganu konda Kuki singna bom pokhayanduna asu open yahon kiba thaudo adu gi mayokta ngasi ahing nongyai digi pung kunga mari subna Manipur pumba total shutdown satharagani haina Indigenous Peoples Organization Manipur gi president Debatata yumnam na phongtokhrei mana makhata na haikibada ngasi nganu kon satakhiba thaudo adu gi mayokta Indigenous Peoples Organization Manipur MSU Yelhaumi Kanbalu Anauba Setmilon Yauna Masiga Setminariba Lupsingna Kauriba Punkunga Mariki total shutdown gi khongjanga sida miyam suma pungphan sawatpiu Susampur district tainaba Bisnupur district ki sidai da leiba singkhong singya gi lamsingda Koki khulai pai bising ngak laitin attack tawbigi thongasi akan mamong condemn tawi State asida PR lengak leijarabasu asigumba hingsa amasum aki tujungba pibigi thong kaya asina miyam ne tana santi oina leiba ngamdri PR lengak ki makhada union government amasum Manipur administration na ngarang irang lakshin raga mari lainana haujik sathariba thabak thong sing asi peningai wadi security force ki maikai digi miyam ngak sengani haina
Maitai village defense group singa pairamba khulai singbuna loina loksin bikre adu Kuki singbuna maning tamna thadok laga thamni singkhong singya da leiba maitai khul singda Kuki singna ngehak laitan attack sa tharabasu pia lenga ki meke digi sap sap action amata lokhati miyam gi punsi amasum lanthum ngak pangamdrabadi state asida central force deploy tobagi wanthok karino haina pen wafum kya phungdokhi Greater Noida da South Korean ama Manipur gi nupi amana thangna thinduna hatkri ngarang numidang New Delhi gi Greater Noida da South Korea gi nupa ama Manipur gi nupi amana thangna thinduna hatkri thawdo odur scenery ba nupi du police na phatkri laikhidraba South Korean aduna ma ki aroiba mathau mangam gi damak maram damda pukhina ba New Delhi da leriba South Korean embassy da paupi dunu khankre ri lebak thiba thawdo odur laikhidraba South Korean adu gi maming na Dagzi yu kawi maming leraba mobile phone company amada branch manager ama oina leibani makpu thangna thinduna hatkiba nupi adugi mamingna Lonjia na panmai kawi Manipur gi Senapati district ki Thangal village tagini makhoi ani sahi ani gi mamang gi launa leina duna lerakibani adubu ayama matamda Dagzi yu na yu thaklaga leibana ngehak leitena khatna saina bigi thawdo kya thu e hari police ki pauna hairibana ngarang numidang Dagzi yu na yu thalaga nupi asiga khatna senabagi thawdo thoki loinana akan mamong mara ye narakpadigi nupi asina mahaki mapureba sibu thangna thingibani makata na soklaba mapureba sibu nupi asina lekana nabagi damakta GIMS hospital pukatne khonaki adubu lambi da lekana bangamdana lekitabani senariba nupi asisu masagi maral yazakhiana police ki pauna haidi Popular government ama semda haibisi center na lepkadabani miyam gi apamba matungina center sinakhrabani na makhoi gi warep ta yaba tabani susindro state asida housing leiriba pia lenga asi makha sangthaba natragana sangthadaba haibisi central government na lepkadabani pia lenga makha tana sangthabi gi phibam da leiri haina media ra phongna rakliba singasi kadai dagi source no haiba ma khangdi haina khurai kendra gi MLL susindro na ngasi Patriotic Rights Forum Manipur gi Secretary Rakesh Norem na lusingba miyoi kungani thoina saba team ama Andaman and Nicobar da athawbu singi khungul liba khongsat ama Kangla de ki lamthabi gi tharomga mari leinana phongdokre MLA na makhata na haikibada mamangi matamda miyamna TV discussion amasum lambi sorok ta PR thamba pami haina laukhiba kholaw kya sing adugidi housing ningba thungre state asida PR leiri housing amu Congress na Assembly suspended animation lairibasi dissolve tawgadabani haina kanna lauri kariguma center na assembly dissolve tawragana Congress ki ningba thungre housing na praja kangbu amana PR lengak pamdi haina amuk lauri miyamna laukhibasinga adugi matungina center na thabak tawbu tabani Sakar pairibasingsu miyamgi khulawgi mayokta leiba yadabana center da loina sina thokre Housing Central Government ki maikedi ki makhata na PR sangdokpa natragana assembly dissolve tawrakpa tarabasu aikhoi gi daita pumba makhoi de sina thokrabanina makhoi na haibada aikhoi na yaba tabani sarkar semnaba amuk pressure tawrabasu mafam khra da hekta nomik ka phalakani masi aikhoi swai gi miyoi khra gi influence yawba maleki amaramda Andaman and Nicobar khongsat aduga mari lena MLA na hakibada aikhoi na aikhoi gi irei ba ki damak thauna phana thawai thadokrabi ipai pu singi khungul liba masum ikai kumna but pahaibasi ngasi ge masum tungi mirol gi tawfadraba thawdangi Patriotic Right Forum Manipur na Andaman amasum Nicobar English ngamaga Chanipan ga maudraga mathugi matamdagi British lengangna loi thakiba thawbusingi khungul libi gi khongsat ama satlibasi afaba khongsat ama asigi damak mahakna sakthokjaba phawi aikoina asumna khungul liriba sina atopa jati gi miyoi su aikoi gi thauna pharabi ipai pu sing adugi maramda khangbi gi sang hengalakadoribani hauzuki mirol asina haukibi ipai pu sing khak kaukthok loidabani hari Kuki na maitai da phone na landarakpada PR lenga na kumaigum yengduna leire Amarjit PR lenga na asumba tawrakani khalamba manglan oiraga tokli Kuki militant singa center ki lusingba singa laktu na duna lamda masidagi maitai khunai muthana bokhona rabra singna da bangamdi haina ngasi saiton nganu ko na thokiba laibak thiba thawdok tu sok tuna rims da lekat na duna leiriba soibam sanatombi masenupa maisnam Amarjit na pena ba phongdorakli Haribo apamasing asi saiton nganu konda Kuki militant singna hana plan tawduna thamlamba bomb pokhaiba da soktuna Rims Hospital lekana duna leiriba soibam sanatomba se yangkhika manga apokpa angawbi saiton maning leikai amadi nongthombam indubola si kunthraga mari mapureba lekhidraba Bisorjit Hayai Court maning leikai gi asokpa haksang gingsinwaga mari leinana phongdokhibani
Maisnam Amarjana Makha Taradun Hai, Manipura Hokipusai English Singaniga Kungo Humdugi me Humdigi Haudunanga Si Pava Kuki militants in Satarakli Lana Sinamaram Oiduna, Lambda Masida. Pia lengak lakraba matung lamda masigi miyamna pia lengak laklabanin asuma kredi tawbirakani khalluba manglan oiraga tukli koki militants na satharakpa thausil khudimakta pia lengana kari samata tawba ngamdri koki militants na noma kangduna landarakpa misa miyam kaya asu apan mi simina nanglaba phawda pia lengana kari amata tawba ngamduna yengduna leidi pia lenga ama lei haibigi mahaw miyamna phangalu loinana thawdo osida senari bu khudima athuba matamna phogatuna Pipam Tokpa Serak Mari Lenavasing na Pigadabani Hana Pongdoki Kuki na condemn Tarakli Kuki Zau Council ki Information and Publicity na Tadorakpa Chirolamada Ngasi Saitonam Sum Nganu Kon ki Zaga Sing na Masakang Davasing Satakiba bomb etik adu akan mamon condemn Taubagaloinana Sakang Daba Miyoi Singaduna Asigumba Tawong Sataduna Bapurjan Tugairaba Matung the Taurakibi etik adu communal harmony the sound singnabani Maramasina Kanaguma Miyosina Yariba Maki security force na Tamliba Bapurjan Sibu Ikai Kumnaduna Kai Hendana Tamnaba Madima Pamsing Sida communal harmony Puranaba Honamina Saiki Ngasi nganu konda bom pokhai bigi thawdo adugi maram kupna thigatun sienaba miyoi sing natragana terrorist loop singbu matik sapa thabuk lokhat kadabani Amuko ngase pung mga kamini ni fuga mga satpa matamda Bisnupur district ki Fogauk Sau Ikai police station ki manung sana leiba nganu kon ki yumamada bom pokhai ki bigi thawdo amada mafam adu miyam sangsiluda makhatana bom ama amuk pokhai rakpadigi miyoi bom na pan madigi aso apanangkhre asok pasing marak nakwa hospital pukhatuna laying sathari thawdo adugi maram kupna thigatuna sienaba miyoi sing natragana terrorist loop singbu matik saba thabuk lokhat kadabani haina All Manipur United Clubs Organization amuko gi Publicity Secretary Haisnam Foreign Mangangna Press Thadorakpa Chirolaman Haidi Sholasin Hai Thawdo Saiton Nganu Kon gi Ward number 8 Leba Salam Mani Sei Humfu Kobamagi Yum the Bomb Mama Pokhaira Padigi Yum Adu Mainasaki Maduda Saiton Hayai Koligi Miyamna Thawdok Thofam Sanctionana Bohanavada Mapamaduna Leba Central Force in the Thawdok to give Matanga Asing Bamata Haidavadigi Koisau Naraba Miyamna Namduna Sanctionki Miyam Maduna Thawdok Thofam Digi Tolak Pada Yungi Tongal Kangauduna Bomb Mapokaira Padigi Miyani Bomb Napandana Soki Wayal Katidna Sumna report Auri Koki militants in Central Forcing na Maning Tamhanduna Manipura Sarang Navathokali Saiton gi Maiti Kuld IED Mari Pokayanduna attack Torakri Miyo Ani Sokle Lupsina Yaning the Bapungdok Narakli Central Force in Koki militants in Maning Taman Marigi Manipura Sarang Navathokali Bisnupur district ki Fogauk Sau police station ki Manung Sana Saiton Ngamukonda Laiba Maitegi Kuld IED Mari Pumzinduna Pokayalaga attack Torakri attack adu Nupa Maga Nupi Amaga Soktuna ZN Hospital Lakanari Mapam Madrugi Pama Pauna Bomb Pokai Bigi Ahan Bataudu Ngase Pung Mangaga Minute Yankairum Tarak pada Kangluk Irangashina Lanzena Duna Lakraba Mi Lainadraba Mayuma Magi Manum the Tamzilaga Pokain Kipani Bomb Pokai Batuda Yum Adubu Maisak Saklak Sakalaki Mapamadurigi Bomb Pokayan Kibida Shishinaba Masak Matum Kra Police na Pamaki Bomb Pokayan Dun Etexataki by Yumadu Salam Mani Say Hundra Koba Hausina Kaibulam Zau Hangba Relief Kim Sons of Loduna Lady Bamagini Ani Suba Bomb Pokai Bigi Taudoduna Mi Lazadra Yum Amadani Maitegi Yum the Bomb Pokayan Dun Etexatakri have a pow Tabadi Mio Krasang Silaktuna Yang Lubada Manak Nakpamapam the Ayukipung Nipan Gamini Nifuga Mangarum Tarakpada IED Ani Pokairaki Maduda Waiton Mamang Laikai Digi Soibam Sanatomba say Yang Higamari Masum Hayai Kon Maning Laikai Digi Nongtombam Indubala say Kuntraga Marikopi Amaga Asu Opananki Sanatombagi Kut Amasung Kobomgi Surukta Bombas in a Pali Duga Indubala Gina Kobom the Bombas in a Pan Marigi Asu Opananki Nasigi Taudo took Liba Mapam Aduwagi Kunza Ayamba Irang Maram Oiraga relief camps in the Sons of Pam Lauraga Eveni Hariba Mapamadu CRPF ki personal singna Sanglagathamani Bomb Pokai Mapamaduga CRPF ki personal sing Lady Mapamaduga Toina Lapna Busnati Maramaduna Miyam Nangasisu Bomb Pokayanduna Yum Tugaina Bohona Vamasum Misam Swan Bigi Taudo CRPF ki personal singna Tawoi the Begini Haina Maral City
ꯃꯤꯁꯝ ꯁꯣꯛꯂꯛꯄ ꯑꯃꯁꯨꯡ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯈꯨꯟꯖꯥꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯅꯔꯛꯈꯤ꯫ ꯁꯥꯎꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯕꯗꯒꯤ ꯊꯣꯛꯄꯅꯤ, ꯃꯈꯣꯏ ꯂꯩꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ 68 ꯁꯨꯕ ꯕꯠꯇꯥꯂꯤꯌꯟ CRPFꯀꯤ ꯕꯪꯀꯔ ꯑꯅꯤ ꯁꯤꯗꯣꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ CRPFꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯁꯨ ꯑꯗꯨꯝ ꯂꯩꯈꯤ꯫ ꯃꯤꯌꯥꯝꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯐꯪꯕꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯗꯨꯒꯤ MLA S ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯊꯧꯗꯣꯛ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯑꯅꯥꯗ ꯃꯍꯥꯛꯁꯨ ꯁꯔꯨꯛ ꯌꯥꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯖꯦꯅꯤꯝꯁꯇ ꯂꯩꯈꯠꯅꯗꯨꯅ ꯂꯩꯔꯤꯕ ꯁꯣꯏꯕꯝ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯁꯦꯜ ꯅꯨꯄꯥ ꯃꯩꯁꯅꯥꯝ ꯑꯃꯔꯖꯤꯠꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯥꯏꯇꯣꯟ ꯉꯥꯅꯨꯀꯣꯟꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯕ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯁꯣꯛꯇꯨꯅ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯗꯨꯅ ꯂꯩꯔꯤꯕ ꯁꯣꯏꯕꯝ ꯁꯅꯥꯇꯣꯝꯕ ꯆꯍꯤ 85 ꯑꯄꯣꯛꯄ ꯑꯉꯧꯕꯤ ꯁꯥꯏꯇꯣꯟ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯃꯗꯤ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗꯨꯕꯂꯥ ꯆꯍꯤ 63 ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯁꯣꯔꯖꯤꯠ ꯍꯌꯥꯏꯀꯣꯠ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯑꯁꯣꯛꯄ ꯍꯛꯆꯥꯡ ꯌꯦꯡꯁꯤꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯩꯁꯅꯥꯝ ꯑꯃꯔꯖꯤꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ 2019 ꯃꯦ 3 ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ PR ꯂꯩꯉꯥꯛ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ PR ꯂꯩꯉꯥꯛ ꯂꯥꯛꯂꯕꯅꯤꯅ ꯑꯆꯨꯝꯕ ꯈꯔꯗꯤ ꯇꯧꯕꯤꯔꯛꯀꯅꯤ ꯈꯜꯂꯨꯕ ꯃꯪꯂꯥꯟ ꯑꯣꯏꯔꯒ ꯇꯣꯛꯂꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯆꯠꯊꯔꯛꯄ ꯊꯧꯁꯤꯜ ꯈꯨꯗꯤꯡꯃꯛꯇ PR ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃ ꯀꯥꯡꯗꯨꯅ ꯂꯟꯗꯥꯔꯛꯄꯗ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯂꯕ ꯐꯥꯎꯕꯗ PR ꯂꯩꯉꯥꯛꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯃꯗꯤ PR ꯂꯩꯉꯥꯛ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯃꯍꯥꯎ ꯃꯤꯌꯥꯝꯅ ꯐꯪꯍꯜꯂꯨ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯐꯒꯠꯇꯨꯅ ꯄꯤꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯂꯨꯞꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯛ ꯀꯣꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯍꯟꯗꯨꯅ ꯅꯨꯡꯁꯤꯅꯍꯟꯗꯅꯕ ꯁꯤꯟꯕ ꯊꯧꯁꯤꯜꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯔꯤ꯫ ꯀꯣꯀꯣꯃꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅꯁꯨ ꯉꯁꯤꯒꯤ ꯁꯥꯏꯇꯣꯟꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯑꯣꯡ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯇꯦꯟꯇꯟ ꯑꯁꯨꯝꯅ ꯊꯝꯖꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫